Governor Manipur Miyamda Lale Haizagadabani Haiba Kholau Puduna Maikai Khudingdagi Miyamna Hayeng Rajbawangi Geta Thomjinduna Mana Panglaba Governor Hodoklasi Haina Kokomina Miyamda Khanghalakli Ngasilam Fielda Laiba Coordinating Committee on Manipur Integrity Kokomigi Officer Pangthokiba Paugimi from Amada Manipurgi Governor Ajay Kumar Bhala Matam Kaktana Public boycott Taure Haina Lauthokladuna Luwasigi Convener Khuraizam Athawna Hai President rules Kilengak-lon asigi makkokoiriba Manipur gi Governor na Gwaltabi thodok adugi damak miyamda soikre lankre haina sengdoraknaba matam piraduna kokomina pung nifunipan gi General Strike mai pakna chathakre pung nifunipan gi matam asida miyamda soikre lankre haina sengdoraknaba na maram oiraga hayengdagi makhata na human chain sit and protest pangthokpaga loinana maikai khudingdagi miyamna Rajbhawan tamna changsinduna miyamgi kholaw asi Mahaki nakong yawnaba khongjang changsinminasi athobana makha taraduna lekai da lairiba maira paibi club singnasu makha taba mass protest khongjang sing kokomi ga tanaraga changsinminasi district administration singdasu miyamna memorandum na jingba pisinduna makha taba khongjang changsinaba wafam sing thamki Yasannaba yaba Temjannaraga tokpa yaba duma pibam ama oidaba anthana yengba thausadaba state asigi identity isibu challenge tawba thawong thausilama oikibanina masi makhoina miyamda leba asida soikre lankre habisi haidana losinba yadaba porama oibanina koi miyam makhatana akanba khongjan changjanna bai damukta sem saduna khoi loire Manipur governor si Manipur miyamna ngasi khudaktagi mahaki mathakta boycott tawre haidana yan hanbade koi lauthokchari haiba boycott asi gi manung channa tongan ba public civil cultural amadi miyang tinba mafam singda mahak yawa function singda Manipur miyamna saruk yabiroidabani mahak yawgadaba thorom sing miyamna sinbiroidabani ani subada hayengdagi haurakanda maikai dagi miyam singna Manipur governor na apology taw yadana leiribase miyamda Manipur governor na apology tawgadabani haiba pholaw siga loinana miyamgi oiba khongjang sing khongchat sing changakanda Manipur governor gi gate tamna Manipur governor gi thongjin tamna changakanda mahaki mafamda mahaki manana tadriba phawba miyamna Manipur gi miyamda governor na apology tawgadabani kholaw si lawbirakanda maikai dagi pendraba miyamna lakbirakanda Rajbhawan gi gate tamna lakbiraga miyam punna khongjang changjin minasi haiba wafam asi thamjari masiga iroinana maikai da leibiriba miyamna isagi iraikai iramdam mafam singda lambi da thokpiraktuna sit-in protest mairagi rally tongan ba mass protest human chain semba asina chingba loina district ki miyamna district ki authority singda DC office singda district administrator singda changbirakanda governor na apology tawgadabani haiba demand asi yauba memorandum sing DC da pisinbiba nungtigi maikai da leiba miyam singna isagi arrangement fajana tawbirakanda kokomi isinaw singa paw phawminarakanda mathau taba madugi wafam sing bab taminarakanda khongjam sing asi lepa khamba leitana hairiba governor chief secretary DG amadi security advisor singi mathakta miyamna taliba demand sing asi phangdri bhawa leptana khongjam changjin binanabagi thabo paikhaminasi